ꯑꯗꯣꯝ ꯇꯧꯒꯗꯕ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯌꯩꯊꯣꯛꯀꯟꯕ꯭ꯔꯥ? ꯑꯗꯣꯝꯒꯤ ꯈꯨꯠꯇ ꯂꯩꯕ ꯊꯕꯛꯇ ꯐꯣꯀꯁ ꯇꯧꯕ ꯉꯝꯗꯕ꯭ꯔꯥ? ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯗꯣꯝ ꯗꯣꯄꯥꯃꯤꯟ ꯗꯤꯇꯣꯛꯁ ꯑꯃ ꯃꯊꯧ ꯇꯥꯕ ꯌꯥꯏ꯫ ꯗꯣꯄꯥꯃꯤꯟ ꯑꯗꯣꯝꯅꯁꯨ ꯍꯥꯟꯅ ꯇꯥꯔꯝꯕꯗꯤ ꯌꯥꯏ꯫ ꯗꯣꯄꯥꯃꯤꯟ ꯑꯩꯈꯣꯏꯅ ꯔꯤꯋꯥꯔꯗ ꯐꯪꯕ ꯄꯥꯝꯍꯟꯕ ꯅ꯭ꯌꯨꯔꯣꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯃꯅꯤ꯫ ꯗꯣꯄꯥꯃꯤꯟꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃ ꯐꯪꯅꯕ ꯊꯕꯛ ꯇꯧꯕ ꯄꯥꯝꯍꯜꯂꯤ꯫ ꯗꯣꯄꯥꯃꯤꯟꯅ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯇꯧꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯗꯣꯄꯥꯃꯤꯟꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯂꯣꯏꯕꯒ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯇꯧꯅꯤꯡꯍꯟꯕ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯇꯧꯅꯤꯡꯍꯟꯕ, ꯑꯁꯨꯝꯅ ꯃꯊꯪ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯟꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯗꯣꯄꯥꯃꯤꯟꯅꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯗ꯭ꯔꯒ, ꯑꯜꯀꯣꯍꯣꯜ, ꯒꯦꯝꯕ꯭ꯂꯤꯡ, ꯁꯦꯛꯁꯅꯆꯤꯡꯕꯗ ꯂꯥꯏꯆꯨꯍꯟꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯗꯣꯝ ꯊꯕꯛ ꯑꯗꯨꯗ ꯂꯥꯏꯆꯨꯔꯝꯕ ꯌꯥꯏ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯝꯄꯅꯤꯁꯤꯡꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯗꯣꯄꯥꯃꯤꯟ ꯅ꯭ꯌꯨꯔꯣꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯁꯤ ꯍꯥꯏꯖꯦꯛ ꯇꯧꯔꯕꯗꯤ ꯃꯈꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯑꯗꯣꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯗ ꯃꯇꯝ ꯁꯥꯡꯅ ꯁꯤꯖꯤꯟꯅꯍꯜꯂꯤꯕ꯫ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯐꯦꯁꯕꯨꯛ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯑꯗꯣꯝꯅ ꯔꯤꯋꯥꯔꯗ ꯑꯃ ꯐꯪꯕ ꯄꯥꯝꯃꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯂꯥꯏꯛ, ꯀꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯃꯔꯨꯞꯁꯤꯡꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯐꯪꯕ ꯄꯥꯝꯃꯤ꯫ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕ ꯄꯥꯝꯍꯜꯂꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯑꯩꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯆꯥꯡ ꯍꯟꯊꯍꯜꯂꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯣꯇꯤꯚꯦꯁꯅꯦꯜ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅ ꯑꯗꯣꯝꯒꯤ ꯄꯥꯟꯗꯝ ꯐꯪꯂꯣꯏ꯫ ꯂꯦꯞꯇꯅ ꯅꯨꯡꯇꯤꯒꯤ ꯑꯗꯣꯝꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯊꯕꯛ ꯇꯧꯔꯕꯗꯇ ꯑꯗꯣꯝꯒꯤ ꯄꯥꯟꯗꯝ ꯐꯪꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯄꯥꯟꯗꯝ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯍꯦꯛꯇ ꯐꯪꯂꯣꯏ꯫ ꯑꯗꯣꯝꯅ ꯈꯥꯡꯕ ꯀꯟꯕꯒꯤ ꯑꯃꯗꯤ ꯂꯦꯞꯇꯅ ꯍꯣꯠꯅꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯁꯦꯝꯒꯗꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯕꯗꯒꯤ ꯋꯥꯈꯜ ꯆꯥꯏꯊꯣꯛꯍꯟꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯗꯣꯝꯅ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯊꯕꯛ ꯑꯃꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯒ ꯂꯩꯅꯤꯡꯕꯒꯤ ꯆꯥꯡ ꯍꯟꯊꯍꯜꯂꯒ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯇꯧꯍꯟꯕ ꯑꯗꯨꯕꯨ ꯗꯣꯄꯥꯃꯤꯟ ꯗꯤꯇꯣꯛꯁ ꯀꯧꯏ꯫ ꯗꯣꯄꯥꯃꯤꯟ ꯗꯤꯇꯣꯛꯁꯀꯤ ꯃꯈꯜ 3 ꯂꯩ꯫ ꯃꯈꯜ 3 ꯑꯗꯨꯗꯤ The 48-hour complete dopamine detox, the 24-hour dopamine detox, the partial dopamine detox. ꯑꯍꯥꯟꯕꯒꯤ 48-hour complete dopamine detox ꯑꯁꯤꯗꯅ ꯑꯗꯣꯝꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯒꯤ ꯋꯥꯈꯜ ꯆꯥꯏꯊꯣꯛꯍꯟꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯄꯨꯡ 94 ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯅ ꯑꯗꯣꯝꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯍꯟꯕ ꯉꯝꯒꯅꯤ꯫ ꯄꯨꯡ 94 ꯆꯨꯞꯅ ꯊꯥꯗꯣꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯗ꯭ꯔꯒ, ꯑꯜꯀꯣꯍꯣꯜ, ꯑꯦꯛꯁꯔꯁꯥꯏꯖ, ꯏꯟꯇꯔꯅꯦꯠ, ꯃꯨꯚꯤ, ꯃ꯭ꯌꯨꯖꯤꯛ, ꯐꯣꯟ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ, ꯁꯨꯒꯔ, ꯄ꯭ꯔꯣꯁꯦꯁ ꯐꯨꯗ, ꯚꯤꯗꯤꯑꯣ ꯒꯦꯝꯁ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯗꯣꯝꯅ ꯈꯜꯂꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯗꯣꯏꯕ? ꯑꯗꯣꯝꯅ ꯇꯧꯕ ꯌꯥꯕꯁꯤꯡꯗꯤ walking, journaling, meditating, practicing awareness exercise, reading, stretching exercise ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯅꯤꯁꯨꯕ ꯃꯈꯜ 24-hour dopamine detox ꯑꯁꯤꯁꯨ ꯑꯍꯥꯟꯕꯒꯤ ꯃꯈꯜ ꯑꯁꯤꯒ ꯃꯥꯟꯅꯩ꯫ ꯁꯤꯗꯅ ꯃꯇꯝ ꯇꯦꯜꯂꯤ, ꯀꯥꯟꯅꯕ ꯐꯪꯕꯗ ꯃꯇꯝ ꯆꯪꯒꯅꯤ꯫ Partial dopamine detox ꯃꯁꯤꯒꯤ ꯗꯤꯃꯥꯟꯗꯤ ꯅꯦꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯌꯥꯝ ꯀꯥꯟꯅꯕꯗꯤ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯏꯊꯣꯛꯍꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯀꯔꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯏꯊꯣꯛꯍꯟꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯑꯗꯨ ꯑꯗꯣꯝꯒꯤ ꯐꯣꯟꯅ ꯑꯣꯏꯔꯕꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯣꯗꯇ ꯊꯝꯕꯤꯌꯨ, ꯅꯠꯇ꯭ꯔꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯕꯤꯔꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯊꯝꯕꯤꯌꯨ꯫ ꯇꯨꯝꯕ ꯍꯦꯛ ꯍꯧꯕꯒ ꯐꯣꯟ ꯍꯥꯟꯅ ꯌꯦꯡꯕꯤꯒꯅꯨ꯫ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯕ, ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯏꯊꯣꯛꯄ, ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡ ꯇꯥꯕꯤꯕ ꯌꯥꯝꯅ ꯐꯩ꯫ ꯏꯆꯝ ꯆꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯐꯖꯕ ꯃꯣꯔꯅꯤꯡ ꯔꯨꯇꯤꯟ ꯑꯃꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯩꯍꯟꯕ ꯌꯥꯏ꯫ ꯑꯗꯣꯝꯅ ꯉꯁꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯅꯤꯡꯊꯤꯅ ꯄ꯭ꯂꯥꯟ ꯇꯧꯕꯤꯌꯨ꯫ ꯅꯤꯡꯊꯤꯅ ꯄ꯭ꯂꯥꯟ ꯇꯧꯕꯅ ꯀꯔꯝꯕ ꯊꯕꯛꯅ ꯃꯔꯨ ꯑꯣꯏ, ꯀꯔꯝꯕ ꯊꯕꯛꯅ ꯃꯔꯨ ꯑꯣꯏꯗꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯄ ꯉꯝꯍꯜꯂꯤ꯫ ꯋꯥꯈꯜ ꯆꯥꯏꯊꯣꯛꯇꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛꯁꯤꯡ ꯃꯊꯪ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯒꯅꯤ꯫
ꯃꯊꯥ ꯊꯣꯏꯅ ꯁꯥꯗꯅ ꯑꯗꯣꯝꯒꯤ ꯄꯥꯟꯗꯝꯂꯣꯝꯗ ꯆꯪꯁꯤꯜꯍꯟꯒꯅꯤ꯫ ꯉꯁꯤꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯆꯦ ꯑꯃꯒ ꯀꯣꯂꯣꯝ ꯑꯃꯒ ꯂꯧꯕꯤꯔꯣ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ 3ꯗꯒꯤꯅ 5 ꯐꯥꯎꯕ ꯏꯊꯣꯛꯄꯤꯔꯣ꯫ ꯃꯔꯨ ꯑꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯁꯤꯟꯗꯣꯛꯄꯤꯔꯣ꯫ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯕ ꯊꯕꯛꯇꯨꯅ ꯍꯥꯟꯅ ꯇꯧꯕꯤꯌꯨ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯊꯪ ꯑꯇꯩ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯨ꯫